Pausada yung iba pau khara update tawjari. Nobel humni sa tagadaba taragan ito suba manipur Legislative Assembly ki ahan ba session kasi dagi hawdokre. Mamang da bukta thoki tripamong da taragan ito suba manipur Legislative Assembly ki session da sa minister daw na punna minister taru ki portfolio amata faida na session kasi dagi hawkre. Nobel humni sa tagadaba taragan ito suba manipur Legislative Assembly ki ahan ba session da manipur ki governor la kane sanama ki warol fike. Matuki matung da assembly asigi nong speaker oina kan kraba thoksom seta vardana Manipur Legislative Assembly ki member oina saruk yaram lava lai ki dabas ingi mafam da overseer reference pin da house to move dawrake ngasi ki mifam adu da lai ki daba 31 thawal assembly constituency ki MLA oramba lai tan tem tomba sahi ni fuka manga assembly constituency ki MLA oramba lai tan tem tomba 45 singai ST Assembly Constituency ki hanage member e aza 21 nauria fakang lakpa AC ki hanage member wahengbam ango 36 wabagai Assembly Constituency ki mayangpam manihar amade lising amaga sampa yakai gani thoi yakai ka taret phobagi Manipur Territorial Council lising amaga sampa yakai ka taret tagi humfu gani thoi amaso ahan ba Manipur Territorial Assembly sik lising amaga sampa humfu gani thoi dagi humfu ka taret pawwa Aibol Assembly Constituency ki member oramba adhoi bo Daimai ki mafam de kai kumna pot ke tong the house ki leaders or best minister nong thomba beren sing na Manipur information commission ki sahi disingani taraga ni fan taraga mapana masong lisingani taraga mapan kun ki annual report apadi Manipur loga yukta ki lisingani kun mathoi ki annual report house ta thangke makata na house ki leader en beren sing na business advisory committee lisingani kun to ki arba report so sabada botoke thazige kun ga turuk fapo na benhuni sa thagada taraga ni thoi so Manipur Legislative Assembly ki session da lakadur bali singani kuni thoi kolungdoi ki sahi ki senba su puthok to na kanagani maragasi da thoksom sa devatabo yin bajau tun speaker khankre taragani thoi suba Manipur Legislative Assembly mekal ki anwa session ngasi hawdo ki bagaloina na Jai School Assembly Constituency da ki BJP ki MLA oina tam anira karakrava thoksom sa devata lamba amata yawtana Assembly asige speaker oina khankre ngase yukung mafanta bada assembly session outrai mamang da seta badabo speaker wena lak thokpa galoinen anagi podium speaker S Rajen speaker ge pamadu sinage ruling ki legislative leader and biren amri of wasing leader o ibo bina dauna speaker wena khalabati seta badabo speaker ki pamam pawa thingatun ekai komna bodke mana speaker or pada assembly asiki member khudemuna arau tayamna okay Now speaker oina khan krabati seta badana ruling amri of wasing ki house member khudemang na makwo Speaker wana khalak fagi nungai phongdok latuna chatharli ba taragani thoi suba Manipur Legislative Assembly gi mifam khudimakta assembly gi dignitary amadi degor hana chatkani abagi thajaga thamke assembly gi session khudimakta mhaki angam ba wakal amadi thongna futhok tuna thabak tawgani loina laipa ki oibe issue sing khana bada khunda minari ba furu khudimaki interest kan hona bada asoba thawdang lawgani hana phongdoke TSA boda income jalising ambaga sapon huputra mangake Agas amada singjamai wangma Bhagavati laikai taliba thoksom birsanta amadi Anovi Devi ki masarupani Englishing ani taraga darita pang thoke ba taraga ba thoisuba assembly mikhalda Jai School Kendra ki BJP ki MLA ona karakhiba gat loinana Kevin Fide ki minister oike Adak taraga ni thoisuba assembly mikhalda BJP ki MLA ona karakhibani thoksom sadapata ba taraga ni thoisuba Manipur Legislative Assembly speaker ona kalakpada Opposition leader hanagi minister okrum ibobina sudhagar papangdoke lakadur basahi manga asat sudhagadau ribo session sing da democracy ki wanthok leina phamgani khalle assembly ki speaker oina khangra bhaibasi kanagumba political party amada tongtre aibani state interest da khanra ko khudimukta afafata yaglaka neutral oina wari blawrakani hana thajai abo wafam su o ibobin house ta thamke p dongel na DGP ore Hauki lising ani kun mathoigi December taraga humdoida lising amaga sampan marfuga taret IPS officer ke pet soina DG version ki thau poriba Pautin mang dongal bo director general of police DGP ki in charge ngasi dagi DGP oibaga loinana police force ki makku koire handa zone secretary DV government of Manipur Anna arambam de cerol amagarang thokre Hairuk thavel chongpham gi thodok ningsingre Kumjal lising ani nifan ki Mars kun mari da thawar district ki panungsan ba Hairok for wanta laikonda pangthokpa thawal songbagi tawdok ta laikidaba mioi ahumba niksingdon ngasi haikal leka tambagi tharom pangthokre RVN Memorial Trust Committee Hairok nachilaga pangthokiba taraga mari raksuba tharom adu laikidravi ahumgi ningsing khubam lairiba Hairok par 1 umang laikon managda laiba RVN ningsing sanglenda pangthoke laikidravi ahumgi imung manong laikai miyam amadi
SBO sina saruk yaduna ningsing kubamda aika laika tamdun ikai khumda botke laiki driving thawai na ingna sikna leiruna bagi damak saruk yakiba miyamna pinit adi tumina leptona taibung mapugi mafamda thawni jage ningsing bazai komjali sing ani nifan gi yaksang kumai gi mari ni chanbana meta hairoki laikai amagi thabal songpham amada masa khangda basina nomai kapsilakpadagi thabal songlaga leijaba hairok dagi pakhang leisabi Romesh Promila amasuk nirmala aroi bajai tan ki aduga Karian bikuk dagi leisabi amna mit takal amma ubang bagi panggal mangbana leiribane Atopa editorial gi kalam amadana sex workers ingi akanaba thorang khara faikatse Pethivida leiriba miyope jibana khunda leida don leiriba apikba sahar dagi horaga metropolitan city fawda sex workers sing lai mafam gi wena standard khenaba gi wa khaktani amadi mafam dugi civilization gi matungina control tawfa gi khenaba leiba khaktani miyope jibana leiriba bakaisu thingbangam dana leiraga dabane biglabasu bigna imphal sahar asidasu sex worker kya leire Impal ki hotel kharada sex workers sing tamduna business tawri habasi Manipur police na barakta hotel sing rate tawda phagat pakyana khudam atuma koire sex workers sing masing yamna sahara sida saktaba matamsu asauba harau kumbai maya haibadi Christmas jaugsang amadi nihol chakopa maya de hele masina dagli badi sex workers sing asi amna sel thongi phibam patabadagi oirakpana ayampani haibani wafam simak sahara sida saktariba sex workers sing matamda thijiliba mioi kya gi report su atumak pannare Hausik leba kasil thok liba mihat mipun kiana nauna mawa mapurai ba kaina duna dukrabi wehurabi kiana masa sing laikle su tamna daba sen achana ba samas ki harau kumai amadi sanabi kiya yauna daba hona bada subjin na harabada imu manum puna daba hona bada araiba amadi asambalam bi thirabada sex worker masing hangala khigani lamda masida sex worker masing yamlakpa haibasida tholakadaba problem sing manungda miyoibana kinaraba eslaina leiba missing hangalakpane Hanasu sex workers sing dagi laina asi sandorokpa missing jami amadi laina asi sandorokna bagi asoba maram amasuni abasi khangbana es laina sandorokpa thingna na bkhona bada haktina bada section na awareness kya Manipur sarkar ki health department ki bakata leiba Manipur S control society max amadi civil society organization kya na yamlaba sanpham thada duna amadi matam changna honare adoba ngasi fawdi tamthiraba laina makala si thingbangam dana leire sex workers sing asina sakta na ba standard leiba mafam amadi Makoina akadin nagadaba miyoising da ikai kunan loina binapa thawang amata paikatri society asigi honglakipa jawulda adumak yawraklagadaba prithibi ki mafam sing dasu adumak lainariba lainaragadaba makoi ki damak society asina karigumba kharati pinabiba sinbiba chumlagani sex worker ki sinbam da ki lap thorpa ya pan ravi sing makoi ki sandok lambi am sinbiba ga loinana makoi ki sada nokta da lambi asde sat ki danaba thawang ka su paikat biba chungani sex worker sing chu miyoibani society asida hinglibani abasi Kanbiduna makoi ki damak dasu akan apa thorang paket biba chungani sarkarna sumyo bagi minungsi yang laga hirambasta pungning sangsi nakala maromda sim minister amadi BJP leaders in SKP cabinet minister PBO ngasi ayu pung taranga mathoi tapu matamda di Kangla Social Welfare Development Association ki mifam ama association asigi head office da pangthokre mifam adu jamna kumna khana naina bagi tungda BJP ki tampa ki hanhana Navi mihut oina 21 nauria pakang lava kendra dagi Karaglavi MLA SKP cabinet minister Bibi Nanaba Warep Naki Mifamatuna Manipur ki minister amadi BJP ki leader sing da Aisava Aina Suyana Kiba Loinana Itihas la hewraga da BJP ki tampakta ihana na MLA oina Karagvi Navi mihut SKP cabinet minister ki fam Bibi beda minister amadi BJP leader sing bo Manipur ki praja sing na amasun lopi sama sing na ngamkhoi leitan thaga narakani anasu association asigi president MDNI manghana kodek pi duna thadorokpa jero lamana phongdorakle aribida content sing asiki maru pau khara asiba pau tamjariba Manipur local news YouTube channel lamadi Facebook page asidagi yangbiriba panama pathaga jari channel sina thumta kanarabade subscribe to bi tribesna subscribe to bir moloidana like and share to busu kawi ganop tamakpo amakhana thaga jari